Amuka hana Krista Gimingda Tabi Riba Mayambo welcome Tawzari ngasi ekoi amuka Sabbath nipan suba ekoi gi paragi nainabagi matam ase amuka phangjare hoi ekoi handak nainariba se ekoi Qtr sida nainariba se the present truth in the book of Deuteronomy hairiba lairik aduda ge present truth ase kramaina leibra haibagi matangda ekoi nainaraga leibani Hai ekoi hapta nipan sukre Sabbath nipan sukre ngasige para asige mamingna choose life punsi adubu khallo haibagi matangda ekoi na sumaini yengani ngasige hangdopagi memory text oina ekoi da pb ribase Deuteronomy chapter 30 verse 19 Deuteronomy gi chapter 30 gi verse 19 aduda ekoi amuktang yengse aina sumaina pathok cherake I call heaven and earth as witness today against you that I have said before you life and death blessing and cursing therefore choose life that both you and your descendants may live Moses ki aroiba matam laklamdai magi punsina loiramdai da mahakna Israel masasingda sumaina haye Sarga amasung prithibi na ngasi nakhoigida aikhoigi marakida sakhi oiba oishno madudi aina nakhoigi mamangda punsi amasung asiba bor amasung serap pibi duna laye thambi duna laye maram aduna nahakna punsi adubu khalluko adu oirbadi nang amasung nangi charon suron kayana makhoigi punsi ado nungai ne hingba phangninga haina Moses na Israel masasing da haibirame masise Moses ki a kind of last message to the people of Israel masasing da magi akon bagi adugumbo wahai oina takpi bani haibadi chapter 31 changkrabadi ekoina Moses ke punsi loibagi wari do ekoina sumaina phangane so as his last words to the people Magi aroiba wa oina Israel masasing da kari hai aina na koige mamangda ngasi se punsi amasung asiba bor amasung serap ase thamduna laye aduna nakoi asige marakta punsi adubo choose taw ko haina Moses na haibirame hoi Ishor na ekoi da PB base there are only two parts lambi ani khaktane ani ahum mari oina pide ani khaktane haibse khange ekoi gi first parents Adam amasung if the Ishor na PB ki badusu lambi ama khaktane ani khaktane I mean sorry lambi ani khaktane amana kari of life and amana kari of death siba amasung hingba bor amasung curse serap haibadu khaktane Adam amasung if the PB ki badusu Moses nasu Israel masasingda lambi ani khakpiye punsi amasung asiba bor natraga ngasagi serap asi ani khaktane pibiriba do we have the same option today hoi ngasi aikhoigi hingliba jok asidasu aroiba matamda hingliba Christian sing asidasu ishorna lambi se ani khak adumak pibibra ahum mari thoktabra aikhoigi middle ground gumba leibra isininaw sing ishorna aikhoida pibiriba se the same option Hana lay semba hobada gi PB kiba Moses ki matamda PB ki bungumda ani khaktani haibse aikhoina khangdabane aduna aikhoi gi damakta third fourth option amata laite adubu ani sida aikhoina choose tawgdabane nangkaramba choose tawgira life or death asibadura natraga ahingbadura blessing or cursing bor adura natraga serap adura asi ani gi marakta aikhoina khangani haibse khangse sininawsa aduna Moses na magi ay nangasay hai kibagumna Israel masasing na magi akon ba wahai oina mana advice PB rambadi lambi sa ani laye isininaw-sing adubo masida na koina masise tawragadi phagani haina ahan ama oina leaders ama oina ishor gimi ama oina Israel masasing da haibi besekrira was advice for us was given by God through Moses therefore choose life Deuteronomy chapter 30 verse 19 ekoina yengkibado Moses nasu Israel masasing ba aduna isininaw-sing Israel masasing nakoi punsi adubu khalloko blessing adubu khalloko
adubo asiba amasung curse adubo khanganu haina haibirame adugumna Moses ke through the ishor na ngasi aikoi akon ba yukta lairiba sing adubusu aikoi ge punsi da lambi ani khaktane adubo nang na khangadaba sidi ahingba amasung bor phangba adu khallo haina pibi aduna masige lambi ani sida aikoi kramaina khangadra karamhaina tawraga aikoi lambi ani sida alambi ani asida aphaba adu choose tawba ngamgedra haidbodo ngasige para asida aikoi sumaina naina minagani aduna program asibu mityeng tabi riba mayam bo amuka hanna taramna okchai aikoi mayam pulle hairaga ngasige lesson asida aikoi bu choose life bunsi adu bu khallo haibagi meaning adu aikoi ngahaktang manung changsil hairaga aikoi thidok minase Hoi hojik de ekoi na Sunday ki portion adu de yeng baganda the tree of life ahing bagi upan bi adu ge maram da ekoi bo smaina parapi bi duna leye Genesis chapter 2 gi verse 16 amasung 17 2 gi 16 amasung 17 Genesis adu da ekoi ne yeng se and the Lord God commanded the man ishor da mi adu da smaina hukum pirami saying smaina hai of every tree of the garden you may freely eat Inko asida hauriba uhai pumnamak nang koi na chaba yae, but of the tree of the knowledge of good and evil, adubu aphaba amasung phattaba khangba uhai adudi, you shall not eat nang na charoi dabane. For in the day that you eat of it, you shall surely die. Maramdi nang na uhai adubu chaba numit aduda nang shoida na sigini haina. Adam amasung ifta ishor na masise pautak oina. Command oina haibirami lai sembal oi khrabagi matungda hoi aikoi gi wakhanda sumaina amuktang khantharaga yengse we didn't choose to come into existence aikoi ase mi oina hinglakke haina aikoi na choose tawba nate aikoi gi punsi ase aikoi na semba nate we didn't choose to have a freedom of choice aikoi na khanning badu khanning haina aikoi na madu choose tawba nate aikoi na amata tawba ngamba nate adubu masise ishor na aikoi gi damakto offer tawbi bane PB bane give oina PB bane nang hingo ko haibsi so ishor na PB bane we didn't choose it ekoina thiba nate ekoina pamdaga ekoina hek the existence asida mi oina hek the thorak panate aduga freedom of choice asi so ekoina hek the khallaga leiba nate ban adubo aphabo wa pawdi karira hairaga ishor na pambasi di karira hairaga to remain in existence ekoi bu sembi khre mi oibo oina lei khre aikoi ge freedom of choice aphaba adu khanba phataba adu khanba ge ningkha tamadu pibi adu ishor na masi pumnamak sa aikoi da pibi bise kari ge damak la why kari ge damak ishor na masi se pi bra hairga to choose to live to choose to existence adum hinglaga lainingai aphaba do khaninga haina ishor na masi se aikoi da pibi bane force taw da bane ishor na kai dong nong desu aduna tree of life aphaba tree of the knowledge of good and evil aphaba amasung phattaba khangba uhai adu thambi ribase ishor na kari gi damak ta thambi bra haibra aikoi bu choose life punsi adubu thiningai punsi adubu lowningai phattaba adubu aikoi na choose tawdaningai free oina aikoi gi pukning dagi aikoi gi thamoi dagi phawraga madu khansunu haina ishor na thambi bane aduna masidiga ekoina ahanbada ubase karira arga God had only two paths ishor na ekoi the pb ribse lambi ani khaktane there is no middle ground mayai da lambi ama amo haiba laite aphaba phatba masi marakta nang kari khangera aina amuka hanna haige aikoina hinge haina aikoina pamraga songthoraga aikoina ekta mi oina lakpanate ishor na pb bane aikoige freedom of choice aikoina ekta khanba aikoina ekta masi freedom of choice laigaina laibanate ishor na pb bane ishor na pb basida ishor na aikoida pambasidi krira aphabadu khanningai choose life bunshi adu khanba haibse ishor gi apambane haibse ngasi gi parana aikoida sumaina takpirame Genesis 3
22 da yengba kanda Adam amasung Eve na unfortunately laibak thibana aikhoigi ahanba ima ipa oikibaduna choose that asiba ado pamlaga asiba ado khallaga makoigi freedom of choice ado sizinaraga ishorna choose to live haibadu da makoina lawsindraga choose to that siningai haibadu khankibagi maramna aikoi ngasi pap ke mahi palaga pap ke mahi ado aikoi punsi sida hingba phanglaga laye tree of life aduda aikoi access tawba ngamdraga laye adubu ishorna kri hai he conceived a plan to give us access to the tree of life through Jesus Christ ngasai ge ahingbagi upanbi aduda aikoi amukka lakpa ngamningai haina Revelation 2 verse 7 amasung Revelation 22 verse 2 da Jesu Christ gi mapanna uhai upanbi ahingbagi punsi ge upanbi aduda amukka lakningai haibagi plan ase conceive tawbi amukka sembi ishorna why because he loves us maramdi ishorna aikoi bu nungsibagi ni haibase aikoi na khangse aduna hek haubadagi from the right from the start hek haubadagi aikoi de ishorna pibi base just two option ani khaktane aphaba amasung phataba bor amasung sera punsi amasung asiba asi maraksida aikoina karamba khangadra haibadu aikoina khangse think about it aikoi sumaina khallage yengse by our daily choices niti ge aikoina khallaga amasi tawrge haina nangna khalliba wakhal sing aduna how are we opting either for life or for death aphabado aikoi khallaga leiribra phatabado aikoi choose tawrga leiribra habse aikoi let us think about it masigi maramda aikoi kharak munna khanda bayengse kariguma nang ngasi se ishor na nang gi mamangda life and death blessing and cursing ase thambiri ba matam asida nang na death adubu nang na choose tawramba tarabadi curse adubu nang na choose tawramba tarabadi laibak thibane adune ichini now sing ngasi ge Sabbath school na aikoi da haibi se tree of life adu the access tawba amuka yaningai kana pi bi haiba Jesus Christa da changlabadi you are choosing life nang punsi adubu khallaga laye haibase ngasi ge parana takpiye Monday gi portion aduda no middle ground mayai da lambi ama amuka laite haibase aikhoina use First John chapter 5 gi verse 12 First John chapter 5 gi verse 12 da adumaina hai he who has the son has life kanagumana ishor gi machanupa Jesu Christa adubu lawsilabadi mangonda punsi laye he who does not have the son of God does not have life adubu ishor gi machanupa Jesu Christa bu leitaba mi sing adudadi punsi leite mamange para aduda aikoina hai khibagumna aikoi gi punsi asida Jesu Christa leirabadi aikoi amuka tree of life adu the access tawba phangani John na amuka First John da kri haye kanagumana Jesu Christ bu lawsilabadi mangonda ahingba adu laye adubu kanagumana ishor ge machanupa Jesu Christ adubu lawsindrabadi mangonda punsi leite no middle ground asida mayai da amuka neutral oiba ama posak ama amuka leite either you choose life or that nangna ahingbado khangera asibado khangera only two options na aikoi ngonda lairi ba habse khangjin seng asige parasidagi aduga Romans 6:23 the kri haye for the wages of sin is death and the gift of God is eternal life pap gi atomandi pap gi fall oina phangadabadi krira hairaga it is death asibane it is curse serap adune but the gift of God adubu ishor gi thousal adudi ishor gi gift aikoi da pibi adudi krira is eternal life lomban aidana punsi chuppa ishor ga punsi lomban loiban aidana aikoi hingmina ba haibadu ishor na pibi aduna masidaso aikoi amuka middle ground haibse ishorna aikoi ngonda kari supi de haibse aikoina sumaini engse aikoi ge punsida kari tawramba yae nangna aina as a church member as a faithful Christian ama oina aikoi hingliba matamdista you are still on earth I'm still on earth aikoi taibang pan asida lairibane aikoi gi choice every day we are making our choice aikoi nitti gi ai asi tawge adu tawge asi khan ge haina aikoi choice tawrga laye aikoi khallaga laye
aduna masida aikoina khangadobse middle ground haiba adu laite nangna tawriba adugi mahai nongmane nangna soidana phangni nangna aphabado tawrame you are choosing life nang punsi adubu nang choose tawraga leibne nangna phataba adubu tawrame you are choosing that nangna asiba adubu tawrame mayaida haibase laite haibase ngasigi parana aikoi ngonda takpiraga leye aduna aikoi ngasi chathariba the great controversy between God and Satan, between the church of God and between the synagogue of Satan. Ka ngasi chathariba achauba mayok na ba ishor amasung Satan gi marakta asengba singlup amasung sengba singlup Revelation chapter 12 amasung 17 da ukiba singlup ani asige marakta lairiba great conflict yana daba ase karamba matamda aikoi masise loishin gadra haiba kanda ishorna sin Satan evil disobedience and rebellion masi mayam asibu ishorne eradicate loina mara phukna lauthokraba kanda masise aikoida adugumba lanjao asi loigani hai nasi soknariba aphaba amasung phataba gi lanjao ase masise completely loina mangki gadabse karamba matamdra hayeng nate next year nate in another 10 years asida nate ijini nausing adubu masidi ishorna pap Satan phataba wa indaba rebellion mige mayokta laiba asigumba wakhalon mayam ase eradicate mara phukna lauthoktre phaudi masise laikhigeni so aikoina hingadoriba punsi asida we will still face those things adugumba mayam adu aikoina thengnaraga lakhigeni adubo aikoida masida warning gumba Ishorna aikoida takpi base krira harga only two ways two parts two option ani khaktani ko lambi ani khaktani ko checkchin lo isini nausing middle ground haibado amata laite haina aikoi ngonda takpi khre aduna ngasi making no decision or postponing it is like choosing that kanagumba punsida amuka aidi masi khan kiroi aphabasu tawkiroi phattabasu tawkiroi haina delay tawtharaga leiba Christian oirase hairaga next year na tawge or aigi condition asina asumai na tawraba kanda aigi status asina si yoraba kanda aina Christian oige haina delay tawtharaga leiba natraga decision making tawba ngamdraga Christian oisira oiroisira haibagi marakta nangna wavering adum tawtharaga leirabadi is light you are choosing that nang asiba adubu natraga curse serap adubu choose tawraga laibaga chap manaye maramdi there is no middle ground mayai da lambi neutral haiba asida su chaloi asida leige haibagi mapham adu jaga adu leite haibase ngasige parana takpi aduna whatever you do nangi punsida aigi punsida aikoina tawriba asida we are choosing either life or death adudi shoidrabane ka aikoina tawriba punsi asida nangna whether you like it or not nangna pambra pamdabra aduda lambi ani gi maraktuda nang amada di changchilaga leye you cannot be servant of a two master nangna mapu amage mina mapu ani gi minai tawba ngamde aduna maraktadi nang amabu nungsirabadi amabu hekta tukachaba ko asi ani gi maraksida laye aduna middle ground laite adu erabadi aikoi checksin bataye haibse ngasige Monday portion aduda aikoi bo dum takpiraga laye okay Tuesday kalam aduda aikoina amuk changba kanda life and good punsi amasung aphaba that and evil phattaba amasung asiba blessing and curse bor amasung serap haina iraga laya Qtr.2021 gi verse 15 aduda asmaina samlap na yengse 30 gi 15 Qtr.20 see yengo I have set before you today life and good that and evil yengo ngasi aina na khoi gi mamangda aina thambiri base karira haraga life and good punsi amasung aphaba group ama aduga amuka that and evil asiba amasung phattaba haiba ani ase nangi mamangda khillaga thamgrabane yengkhro mase aduga nang checksin khro what is this good that the Bible talks about Bible na aphaba hairibse karira Jishu gi londa da New Testament da kari haye no one is good kana amatasu prithibi asida phaba leite haina Jishu gi machinmakna New Testament gi account da aikhoina phange
adudi karina ngasi Bible na ikoi da Deuteronomy da haibiriba life and good punsi amasung aphaba ase thamraga lei habse what is this good aphaba habse karira Deuteronomy 30 gi 16 aikoina next verse aduda paba kanda paukhum adu leye aduda kramaina haibra aikoi amuk tengengse Deuteronomy 30 gi verse 16 aduda that I command you today to love the Lord your God aduna aina nakhoi ngonda ngasi command tawraga lay madudi nangna nangi ishor prabhu adubu nangna nungsigadabani to walk in his way magi lambi magi khongun ilaga chatgadabani and to keep his commandments aduga mana pibi ki baya thangpom namak nangakadabani his statutes and his judgment mana ngangbi ki ba magi judgments magi why ya thangpom namak adu nang ilaga ngaklaga nang chatlaga laygadabani that you may live adu oirabadi nang soidana hingani that is good madune aphaba hairibse nang ase yamna righteous oiba punsi Jishu gumba punsi adudi hingba ngamroi but adubo as long as you try to walk in his footstep magi khongul aduda nangna chatlingai haina honoriba phawbadi as long as you are keeping the commandments though you fall many times nangna kayarak turabase ishorgi ya thangsing ase I inba tai ko haina nangna lawsilaga leirabadi that you are good person nang aphaba mi oikrabani nang aphaba haibdu choose tawkrabani nang life haiba du choose tawkrabani haibse aikhoigi para asina aikhoida ngasi sumaina takpiraga leye Bible gi toward the end of the book of Deuteronomy ga aroiba adu changsilak pakanda nakoina Israel masasing nakoina ishor na haiba singse nakoina indrabaji masi thokani ko nakoina ishor ga nangi marakta leiriba covenant adu nang na thugairabadi nakoida awa anang lakani ko promised land adu nakoi changba ngamloi ko haiba mayam ase discourse tawkhraga phongdok pa tambi ba loikraba kanda Deuteronomy chapter 30 ngasi ekoina naidariba asida yorak pakanda begins with the promise that even if they fall into disobedience and are punished with exile chapter 30 the lak pakanda kari hai ishor na amuka wasak promise nungsibagi wasak adu pibiye karira adu dinang na wa haiba indraga nang na fall tawkhrabasu tukhrabasu amasung punish phanglaga dandi phanglaga migilamda nang na exile oiraga leirurabasu God will nevertheless restore them to the land ishor na amuka makoibo kari oirabasu makoigi wasak piba lam aduda amuka pusinbigani haina Deuteronomy chapter 30 dige promise after promise ishor na pibiraga lakhi that is if they repented and turned from their evil ways adubu condition amagi makhada lay lambi ani adugi makhada laye garamba lambi adu choose tawbra if they repented and turned from their evil ways khwaidigi maru oiba part aduni isini nausing karigumba Israel masa singna mokoigi pukning honglaga mokoigi phattaba lambi adugi amuka halaklabadi nangna minai oiraga dandi phanglaga awaba khanglaga pap ki makhada nangna pap ki minai oina leirabasu nakhoibo aina amuka chingthokpigini the same promise the same condition is given to us today ngasi maksu ishor na madugi wasak aduma madugi condition adumak to aikhoibo pibiraga lay hoi aikoi mioi bane pap tawraga lay kayamuk nangna turamba yae adubu nangna amuka repent nangi pukning honglaga ai aphaba aduda chatke haina madugi choose life ki pattern choose life ki lambi aduda nangna amuka changlaga ngasai ge punsi adubu nangna pame haina amuka changlabadi God will restore you ishorna nangbo amuka nauhanbigini amuka senghanbigini haina ishorna promise tawbiraga lay Hebrew gi londa original language da aikoi ni yang maganda good haibase top haina iye aduga evil hairaga ra haina ashumaina iye ngasi gi Deuteronomy chapter 30 da ishorna aikoi da haibiru I have said before you good and evil aina na koi gi mamang da aphaba amasung phatba se thambiri haibase it is the same root words that is used in Genesis ki account da ngasai aikoi na pa khibado Genesis ki account Adam amasung Eve ta pibi ki ba good and evil haiba duga same root word adu sijinai top and ra haiba se asumaina sijinabi meaning masise punsi amasung asiba adune
aseng ba ma ekoi aphabadi oiba ngamloi we cannot be a good man as a sinner papi ama oina ekoi aphabadi oiba ngamloi but it is your commitment to follow God nang na ishor gi tung in gi haibagi wakhalon adubune good choosing good hairibado ai Christian oidaba yade ai yathang ase ngakdaba yade ai Jisu bu lousindaba yade haina trying nangi commitment adubune ishorna you are choosing good you are choosing life hairibado aduna ngasi se Israel masa singda ishor na ngasai gi good and evil haibi khiba wahai aduga ngasai taibang hek haurakpada Adam amasung Eve ta ishorna good and evil hai khiba adu ani adu chap manai masigi meaning de karira hairaga ishor gi tung innanaba haiba wakhalon adu ekhoida laigadabane haibase ekhoina khangjin se aphaba punsi bor in contrast to that evil and curse phattaba asiba amazung serap haibagi contrast da haibagi opposite da ekhoida ishorna pibi bese karira punsi aphaba amasung bor which one do you choose karambadura nangna khangadaba ishorna potsak sing asidi ekhoige mangda thamlaga laye ekhoige freedom of choice as a moral being oina ekhoina khangadaba se karira ishorna apamba sidi choosing life adubune ishorna apamba se therefore with the free will that you have aduna maram oiraga ichin inausing ekhoige mamangda phaba phattaba punsi amasung asiba bor amasung serap haina thambiriba matam asida nangonde ishorna pibiriba free will nangna ningkha tamna khanba ngamba adu sijinare hairaga choose life nang punsi adubu khallo choose blessing bor adubu khallo choose goodness aphaba adubu khallo not that phataba adubu asiba adubu khallanu not evil phataba adubu khallanu not curse serap adubu khanganu haina ngasi gi parana takpiri Wednesday gi portion aduda not too hard for God for you not too hard for you yamna phaba parane Deuteronomy 30 verse 11 the kari hai for this commandment which I command you today is not too mysterious for you nor is it far off Ishor na kari hai ai na ngasi na ko da pibi riba ya thang pum na makse asi tawo ko asi tawgunu ko hai bi riba pum na makse is not too mysterious angak pa thupa na koi na lamba phangdaba adu na te nor it is too far off yamna lap thokraga nang na lamba phangdaba sing adu na te haina ishor na hai biye not too hard for you nang na ngamdaba du di ishor na hai roye ishin in housing ai koi na ngamdaba du ishor na kai dong ngai chu hai roy on the other hand making this decision is easy amarom da hai radi aphaba adu khange phataba adu khange habse it is easy yamna adlai bane aphaba ado choosing life bunsi ado khange habse is not a difficult thing aruba thabak nate is very easy araiba thabak ne God has loved us so much madudi karigira ishor na ikoi ba aduk kimadik nungsibi bado uradi that it's easy to love him back nang namadu uba ngamlabadi ishor bo oh mana ai ba aduk kimatik nungsibi bani ko haina nang na love him back ma bo amuka nungsiba haibasi yamna line thokni but as long as you cannot see that adubu nang na madu Jisu na nang ba aduk kimatik nungsi haibado John 3:16 adu nang understand tawdri phawde it will be very difficult for you to love him back mabo amuka hanna nungsi ninga haibasi yamna lugani it is not too hard for you nang idama ai gidama yam aruba natte ishor na ikoibu asi tawo haibasi se mysterious athupa aron ba angak panate yamna laye maramdi ishorna ekhoigi damakta aduk kimatik nungsiraga machanupa amakhakte do cross the cb ningai tingkhanglu hup upi ningai yot pi na tharaga ekoi pap ki damakta cb ningai hena kathok pi kiba nungsiba ado urabadi you will surely love him back nang mabu so either amuka nungsigine and in loving him back in that process it's not that tough difficult yamna aruba nate ishorba nungsiba haibase Okay, aduna ngasigi para asida. Kari hai Deuteronomy 30 gi 40 aduda 14 aduda amuke yengse 30 gi 14 aduda but the word adubu ai nakhoi da pibi du bo wahai adudi is very near you in your mouth and in your heart that you may do it
Hoi, asi aruba nate hausi haikre. 30 gi 14 Deuteronomy the answer piya. Adudi krida hai riba wahai pumnamak ishor na ekhoida nang ekhoi bo tawba pamba pumnamak se is very near you. Nang yam na nak na laye. In your mouth nang gi chinban da laye and in your heart nang gi puk nang da laye. That you may do it nang na tawba yani ngai gi damak. Arapada thamba nate. Phang da ba mapham da thamba nate haibse ekhoi na khangse. Deuteronomy 30 verse 11 to 14 power the equina amuka ying baganda kari hai ishor gi commandment sing asise is not too far up in the sky or below the sea atia equina lamba phangdaba mapham ising gi leinung da equina yowba ngamdaba mapham aduda ishor na equigi nang na inningai nang na tawningai haiba mayam ado equigi ngambagi capacity gi wangmade ishor na kari shu thamde haina chapter 30 gi 11 through 14 aduda equina phangi aduna ijin inausing aikoina tawge hairabadi is not too hard yamna aruba nate it's easy arrive adubu aikoi bungasi tawhandaba se krigira harga is the freedom of choice that you are using nangna seasonariba ningkha tamlaga khanba adugi wakhalon aduda phattaba do aikoina choose tawraga laiba wa khaktane ishorna pibi riba option ase is not difficult aruba nate Yamna luraga equina kanmangam loidaba adunate. It's very easy. Choose life or death. Ahingira, sigira. So, equi karida amuka wever to ringai kari lay. Apaba ado, ahingba ado equina choose to batapne. Adubo ahingba apaba ado choose to bayaning and aside ahan batahai kibagumna. Krito batai kanagima pana equi chang batae. Through Jesus, Jishu Christa gimapana chang batae, haibase, nasige parana tak piragale. A roy portion of the Thursday gi portion ado the chang makanda. A question of worship. Kanabu krum libra. Haibigi wahang. Haibigi matangda. Equine yang say. Deuteronomy 8 ki verse 19. Chapter 8 ki verse 19. Then it shall be, if you by any means forget the Lord your God and follow other gods. Aduna. Asi asumay na thokdi if any means karigumba ama thodo ama hekta nang na ishor nangi prabhu bu kaw thoraga atopa line mang sing bu nang na khurumba horabadi and serve them and worship them makoi bu seba tawraga makoi gi tung ilaga makoi bu khurumba horabadi I testify against you this day nang hoi ngonda ai masije phongdok laga hairibane ngasi that you shall surely perish nang soidana mangani haina ishona hai worship the question of worship nang na kanabu khrum libra laimang sing adubo khrum laga lebra ishor adubo khrum laga lebra laimang sing adubo khrum laga leidi ishor na ekoi bo manghan gani that is you are choosing curse that is you are choosing that nang asiba adubo sharap adubo thiraga lei khrabade worship is the key in the great controversy ngasi chathriba ishor ga saitan ga gi marakta asengba singlup amasung aranba singlop ani asigi marakta chathariba lanjao asigi ki adudi khwaidige maru oiba masi lansi karaidige horak prakari gira harade is the matter of worship nangna khurum libase kanabura khurum gudaba haiba dudige horak pane so worship is very important asisi amna lubane ichininaw sing God is a jealous God. Deuteronomy chapter 5 ki 9 the ishor ase kalak chauba mihauba ishor ne as a negative sense than that ishor na hairi bise karira I'm a jealous God hairi bise karira magi mi singbu magi oi hanba haibdu ishor na yamna pamine magi mi singbu atopada chat hanning dene ai gi pot adubu ai ne yamna treasure mama laina tauba adubu yamna jealous tawine sok hanning dene car anoba lairga ai pachana treat tawine adugumna ishor na su ai asibo magna yamna jealous oina nungshi hai aduna it matters who you worship nang na khurum libido kanabura and how you worship nang na karamai na khurum libra haibse it matters a lot yam na masise maru oibane aduna ichininaw sing nang na khurum liba nang na worship tawriba aduna nang na choose tawriba se kanabura haibse asmaina irai na takpane haibse ekhoina u say worship is more than bowing before an image lai murti gi mamangda na kok non tharaga khurumba adu khangnate worship haibase asikarira harga accepting the authority of people above God's is also a matter of worship ishor ge hukum bible na asi hairabasu mioi bana asi chanai haida mioi bagi waron adu nang na illaga chatkrabadi ishor ge wa adu gi wangmada then you are worshiping idols nang
worship tawraga laikhrabane lai mangsing adubu khurumlaga laikhrabane adudi ngasai aikoi mathakta pakiba verse adugi matung ina you shall surely perish nang soidana mangkhrani ishorna nangi pusida asiba adu purakane aduna ishorna pumnamak ase aroiba purakani haibase aikoi ngasai mathakta su haikre masigi hauzik chathariba great controversy ase ishorna sin that evil asibu eradicate tawba kanda loina mangani haina su haikre aduga this will happen in the end time aroiba matamda when the image of the beast will impose an authoritative mark against the law of God. Ngasai ge ekoina little horn power the image of the beast revelation the Daniel da ekoina ukiba sa adugi mitam image asina ngasai ge impose tawrakani aikoi bo nang asibu khrum gadabane nang asida chat gadabane habse aikoi ngonda impose tawraga ishor ge law asibu change tawba haurak panganda kari tawba haurane aikoi bo ngasa worship image worship tawba aduda aikoi bo chingshin ba haugani haibse ngasigi parana takpiye karamba kanda aikoi image worship asi tawba haugani haiba at the end time when the little horn power is in full swing ngasagi little horn power aduna mahana aikoi bo impose tawrak pakanda whether you are a good Christian now or a good Adventist now adu oirabasu niklakpa matamda aduda aikoi ge asengba color adu ekoina uba phangani aduna Deuteronomy 32 gi 39 de ishorna kari haibi bra hairaga aina taba ishor atopa amata leite ko aduna nakhoina aibu khurumo there is no God besides me aina taba atopa ishor amata leite amuka Deuteronomy chapter 4 gi verse 19 de kari hai do not worship the sun moon stars and the hosts of heaven Atiyada leiriba tha thawan michak numit asising bunang na khurum gadaba nate but you worship the creator God sembi ba ishor adu bunang na khurum gadaba ne so it matters who you worship nang na kanabu khurum bra habse yamna mak matters oigani habse ngasi ge parana aikoi bo takpi raga leye Revelation chapter 13 verse 1 through 15 adu de yang bakanda worship of the beast sa adu bo khurumba aduga Revelation 14 gi verse 6 through 12 adudi yamaganda worship the creator God lai semba mapu adubu khurumba so there is only two way ani khaktane laiba two choice ani khaktane ekoina leiriba either you worship the beast or God nangna sa adubu nangna khurumgera natraga ishor bu nangna khurumgera only two ways lambi ani khaktane leiriba aduna ichini now sing ngasi aikoi bu haibi ribase nangi worship ase yamna matters tawe a question of worship nangna kanabura khurumri ba haibaduna nangna kanabura choose tawri ba haibse determine tawni khwaidigi maru oibadi amuk aikoi na khangda base karira hairaga aikoi gi style of worship ase so yamna maru oye how you worship will determine who you worship nangna karamna khurumri bra haibaduna nangna khurumri base kanabura haibadusu takadabane aduna ngasi nangna aphaba adu nangna loge hairabadi it matters how you worship nangna karamaina khurumli bra haibadusu yamna darkar taye habise ngasi ge parana aikoi bu utpiraga lay aduna aroiba matamda akonba matamda aikoi bu nang ase punsi bu khankhre ko nang ase serap bu khankhre ko nang se siba khalle ko nang se ahingba khalle ko haibase ki determine point oina lakada base karira hairga it is in worship aikoi gi khurumbada ne haibase ngasi ge parana aikoi bo phajana sugaina takpiraga lay conclusion da aroibada aikoi ne yenga jabase kari tawgadra ishorna aikoi gi damakta choice ase pb aphaba phataba ase aikoi na khanningai gi damakta ishorna aikoi da choice ado pb kare the choice is yours nangi damak oi kare hojikti aduna aikoi na khanbagi matung inna depending on how you choose aikoi na khanbagi matung inna aikoi gi punsi adu su madugi result adu phangadabane unlike some Christians sing na aikoi bo tambiraga lay kari haibra haibde even before humans were born mi oi ba aikoi na poktringai da ishor na predestined tawkhre nang de siningai nang de hingninga haina tamlaga lay kharana aduga kharana amuka nangna siba adu khakta natraga you will be burning in hellfire for ever and ever forever haina takpiraga layne maigi komda nangse lomba naidana adum chaklaga laygini haina su tambiraga lay
asise Bible de makanda masi aran bane habse aikoi na uwe kari hai ngasa aikoi na mathak ta loina pa khre ishor na aikoi gi mamang the life and good death and life aduga blessing and cursing asi thambiraga leye ishor na predestined to de kana bu sunang bu siningai haina ishor na aikoi ba predestined to bib se krira loina mak hingsnu hai bane adubu ishor na aikoi ngon the choice pbi ye nangi aigi choice adugi makha pona aikoi ge punsi aroiba adu lakada bane aduna aikoi bu pbi riba freedom of choice ase how you use it nang na kramaina sijinare bra madugi choice adugi mapana nang aphabado khali bra haibado aikoi gi wahang oigada bane aduna ngasi aroibada aina mayam da haijaning base let us choose life over death asiba adugi wangmada aikoina aphaba punsi bor adubo aikoina khanse there is no middle ground haiba ama leite aduga let us work hard that we do not end up in the wrong side ngasi Christian oiraga Adventist oiraga Jisu gi tung inba oina lairaga last hour da aikoina end up in the wrong side phatabada aikoina choose tawraga chatladi yamna laibak thiba oigani aduna let us be very careful aikoi gi decision making da aikoi yamna careful tause everyday work in Christian life asi aikoina careful tause delay tawroi se aikoi gi decision making da aduga aikoi ishor ge aphaba adu khallaga chatse haibse aina mayam da haijaning bani masine ngasi ge aikoi ge para ase aduna ngasi aikoi ge para asida tabi khraba mayam gi mathakte ishor na bor pbi raga aikoi ge Christian journey asida aikoi na choose life punsi adu bu khanba ngamningai choose blessing bor adu bu khanba ngamninga aikoi na hotna se everyday aikoi na tawr lawriba choice sing asina aikoi bu phattaba lambi da aikoi bu chingdaningai hotna se haibase aina sumaina haijaninge aduna ngasi ge paradi aikoi sida sumaina loisinikhrani mathang ge hapta da aikoi amuka anoba paraga aikoi amuka thengna se naina minna se kana gumana wahang hangbiningba comment share tawningba lairabdi makha da piriba telephone number asida share tawbira o aduga aikoi mayam naina minaraga aikoi ge Christian journey asida hena chawkhat padusu oise tabi kiba mayambu ishorna thoidok hendok pa bor adu pina biraga aphaba choose life adu da changbang ngamba oisino